ngasi ayu phone ki ba tuan tuan manipuri si phone sing dige masum thok ki ba thawdo thok sing dige maru oi be I pauk sing khong ga saraga manipur top channel gi mai ke dige mayam da thamjage han bada mikhal ga mari lainana singja mai da khatna saina ba thokre police na tear gas ka khre assembly mikhal nakshilak ga mari lainana worker sing gi marak da khatna saina ba gi thawdo hengalakli ngasi numidang da singjamai kendra gi manung sina leba singjamai thongam laikai haijin phamda NPP amasum BJP gi workers sing gi marakta nung thomna badagi asu apan yawre wangjing tenta kendra gi manung sina leba kairen bi khoktana nungmai kap khre hari singjamai de thokiba thawdo sigi matang na press ta phangma paw gi matung inadi hayeng ayuk pung 8:10 taba matamda top singjamai Thongam laikai da NPP gi nauna sabu office ama deputy CM Y Joy Kumana chief guest oiduna hangdokna bagi damak ngasi numidang office adugi akoi bada leiba mafam sing yauna lambi gi median da NPP gi midep oigadoriba oinam Roman gi workers sing party gi firal yungki loinena thauram maduga mari leinana welcome na singba gate sing saraga thamki Adumapu numidang pung mapan kher helak pada BJP ki workers in NPP gi yungliba firal singadu lauk thokadabani habigi wahauda nakal ani gi oina khatna saina ba thoki NPP gi oina office hangdokadoriba manak nakna BJP gi office amasulai nakal ani gi workers singna khatna saina baduda police laklaga irang adu laksinana bo honaki adubu BJP gi kangbu ama laklaga NPP gi hayeng office sangana ba sariba gate adu thugai ba yauna nungna thomjelakpadagi nakal ani gi marakta nung thomna badagi asu opan kya yauki loinena police ki maikei digi su irang adu control tawna bu hona bada tear gas sel kya su kapki adumapo ahenma police forcing mafam aduda sangsilaklaga irang adu control tawki nungna thomna baduda NPP ki worker oinam nongjaw sai kuntra ko ba amadi makok ta soktuna rims ta pukhatuna mafam ahum mari thona photki loinena laisang them nekho amasum Saikom Luko Kobo Muenina, tear gas na panduna soki. Es Nirba, Sobita Amasum Sanatombi Kobi Ahumna, Advanced Hospital Pukatuna Lekanaki, Taudo Numidangi Matam Oibana, Nakal Anigi, Marakta, Muekia Yamna Asu Open Yaukibagi, Hybrid Depression, Sapsana Pangmangamdri, Adamapo, Top Singjamai Tongam Lekaida, NPP office, Hangdora Kiba, Asidagi, BJP Amasum NPP worker, Anigi Marakta Muknaba Si Hengalakli. NPP gi office hangdokadoriba mafam asigi manak nakna leiba community hall amada BJP gi oina su khudak kiweba miyam mifam ama sinjilakpadagi jaga adu sauna unkhatnaraktuna hauzik mafam adu ahenba police force thajinduna thamkre hari atopa mana ngasi numidang pung nipalum tabda wangjing tentha gi manung sanba kairen bi khokta mikhal gi wahaudagi worker masel gi marakta muknaba tholaktuna nongmai round kya kapre thaudok thokpamda ahenba police force sing thomjinduna pamda ba thaudok sing thoktana ba hotnari haiden su paw sina report tawri makaja tharapoina to pamarui ba paw mem la pijage mem roi phokta minasi Mafam Kangdaba Laina, Laisana Urkulgi Mafam Kiada Sasan Kia Paktak Nana City have a palm to report. How Kiba Hapta Kragi Mamang Mafam Kangdana Laina, Laiset Amana Maram Orega Urkul Districti Mafam Kiada Sasan Iroi Kia Paktak Nana City, Haidiba Laina Laiset Sikari Deki, come down Orak Libano, Habadu, Kangdona State Veterinary Department Gi, Mihut Kambu Ama, Laklambasu, House Power, Lokat Pam Tukpa, Tabak. Lokolaktabadagi sasan iroi kya sibagi sang nomo hengalakle hari mafam khangdaba laina laisana sasan iroi kya sirakpasigi matangda khunjasina pirakpa pawgi matung ina hai haukiba hapta kharagi mamangdagi singai kendragi manung sanba urkul district ki singai block amasum jesami block ta sasan iroi singasi paktakna sibne hari hauju pawda jesami block ki manung sanba wohong village ta sasan nifurom New Tusom Amadi all Tusom dana Humfu Aduga Singai Bloki Kul Kayadana Puna Sasan Iroi Yang Kaising Asi Paktakna Sibin Hari Hiram Sida District Veterinary Department Yauna Mari Lena Basina Miyeng Sang Dabana Sasan Iroi Shibi Sangs Nomo Nomagi Hengalagli Maramadu Manipur Shakara Madi Mari Lena Basina Ihenma Miyeng Sang Biduna Urkul District Manung Sanba Singai Kendragi Jesami Block Amasum Singai Bloki Kul Kayada Mafam Kangdana Sasan Iroi Kya Siribasi Yengsin Biu Hainasu Kul Asigi Praja Sina Mari Lena Basingi Pungni Sing Shilakli Hainasu Pausna Pali
Manipur miyam asi Bharatiya Janata Party giri thawai oiribani Chief Minister BJP na Manipur bu angan balambida purakle nada COVID-19 laisat marakta BJP na leba asigi miyam gidamak lokhat payaba thawran kya lokhat labasu Congress ti isolation tawduna quarantine tawraga laiki BJP na lusing mulenga klakpadigi Manipur bu amambadigi angan balambida purakpa ngamle haina BJP ki National President JP Nadana fonglokre Numinini ki concert Impala thunglakiba BJP ki National President ki concert kamari lainana BJP Manipur Pradesh na sinduna ulau sai ground na pangthokiba miyam gi mifamda JP Nadana hai lamda masida matam kya gi mamangda gi lereklaba amamba si ko honanaba angan babu ikai khumna batai mamang gi lenga ki matamda amada satle broket amada satle ban amada satle strike toba aduga sakhot thorangna sup lup laga lairamba phibam adudagi en birena lusingba BJP ga sungsina balenga asina ahomba kya purapa ngamle Prime Minister Narendra Modi amadi Chief Minister en birena lusingba lenga asina Manipur bu amamadagi angan balambida purakle loinena kangkhong sairamba khunai amadagi sakhotpa khunai amada purapa ngamle ngasidi Manipur innovation infrastructure amadi integration gi lamda manglomda sangsilakli afaba pungpamda asumba khongthang thangba matamda Manipurda ingtha tapthaba lakani ingtha tapthaba haibisi afaba lenga ama leibigi mahaini haibiyai amasum phattaba lenga leiba matamda lamdam madu ingtha tapthaba leiroi maram masina ingtha tapthaba sakhot lambida mang thana satpa ngamba lenga ama ohenana bidamak BJP da vote pibiduna lenga makha chathana bo hotna sisu haiki Congress ki matamda lambi lamjaw da miyoi kya gi e na y sa helamki senja thumja amasum commission criminalization asina singba matamadugi thawdok sing oiramki en birena lusingba sahi manga faraglaba lenga asi hek lapadagi Manipur da lairamba amamba du mangal piduna ko hanwa ngamle BJP gi lenga asina anauba khongthang kya lokhatuna asoba sakha thorangi puwari se mangamle sohari Manipur sing asidi Tamanibar Bharat ama oinabigi yamna maru ebi state ama oiribane Manipur ngasidi sakha thorangi thabak sing mainstream sangsilakpa hore magna hai COVID laisat manungda BJP na lusingba lenga asina miyam gi yaifa thorangi thabak paikhatpagi mathakta COVID vaccine puthoktuna Malem gi lebak kayada thadokli loinana India manungda vaccine kapthoknaba thabak lemna sangsinduna lakli vaccine kapthokpagi sangsada samo ohenana ba khotnaribani matamaduda Congress party da isolation tawduna quarantine tawraga laiki haiki BJP lenga na Manipur ihan hanbu oina drone sizinaduna singi manung hanjin mafam singda sathok sasinda khudong sadaba madi matam sangadabadu yenglaga vaccine puduna sinnanagi khongthang ama hawdokhibasi yamnamak chawthoksaningaini masum masigi thaba asi araibanati mahakna hai Manipur da lairibasi center gi Narendra Modi na lusingba lenga amadi state ki NBR na lusingba lenga ani asigi double engine government amane haujikti Manipur asi gateway of development oiba ngamle Prime Minister Narendra Modi na India bu global player ama ohenba ngamle sohari lenga asina state asida ILPP duna hanadagi leireklaba yelhomi singi saktam kanana pamadi mapangal kana leinaba yahanana bagidama ILPP rakhibani haina spouse na makhatana sufongdarakli Makasa tarakpoina to papawa mana core committee na mikhal gi wa khana khare tarani thoi suba Manipur Legislative Assembly gi mikhal asigamari lainana BJP na lokhat kadaba thorang sing BJP gi core committee gi mifamda pangthok tuna khana khare numinini gi khongsat Imphala leidiba BJP gi National President JP Nadana share loduna Hotel Classic Grandera pangthokiba BJP gi core committee gi mifamna lakadoriba taragani thoi suba Manipur Legislative Assembly gi mikhal ga mari leinaba wafam sing khanaki hari ngasi gi mifam aduda lakadoriba mikhal asida BJP na absolute majority fangnaga lenga painaba kari khongthang sing lokhatkadagi haibigi matangda kupna khanaki sohari ngasi gi core committee gi meeting aduda Chief Minister N Biren BJP gi State President A Sada General Secretary Organization Northeast Ajay Jamwal National Spokesperson Dr. Samit Patra BJP Manipur gi election co-in charge suodiba
Pratima Bomik yawn atai core committee members sing suru yaki mifam adu loiraba matungna national president ga loinana BJP gi minister sing MLA sing loinana party gi manunggi oiba wafam sing kumna khanaki hainasu pau sina makhatana phongdorakli makha satharak poina to papaw manam road median gi pambi singna asat awok sing khudong sahandre Impal City gi maru oiba lambi sing gi masak fazanab state asigi forest department na thawdang lauduna lambi gi mayai road median da haipal lepal thari basi yengbada fazaragasu matam sana masamaring sing kakpidaba maramna ka hena khudong sadaba kaya pibadana tarang gari accident tholakpa yabagi phibam da laire haukiba sahi kharagi mamangdagi forest department na maru oina thawdang puduna clean Impal Green Impal campaign gi saru am oina Impal gi maru eba lambel singi mayai da leiba road median da makhal kya gi pambi sing thaduna city asibu masak matau fazana bo hona khibani campaign asi horakpa matam da road median da thari ba pambi sing asi matam khara yengsin biram lagasu ngasi mapu pandabugum laire amasum pambi gi akoi bada kharamba zali gi sambal sing laitre amadi napi su songjilaga laire masi gi mathakta pambi sing asi matam kuina yengsin biraktaba maramna masamare ka hena phandokle masina lambida sathok chasin tawriba miyamda sawna khudong sahandre wafam asiga mari lenina pausi asina Kaisampati gi malom phawba minister secretary gi Kanchipur phawba Kaisampat junction dagi hairangoi thong phawba Rajbhavan gate mamangdagi Khoyathong amadi North AOC phawba North AOC dagi Singmairong Wahengbam Laikai dagi Tera Bazar amasum Thangmaiban DM College ki lambi na singba maru eba lambi singi median da hauriba pambi singi phibam yengsilubada ayambana masamareng ka hena phandokpamadi matam koina yengsin biraktabagi mami taba thengnarakhi hainasu pau sina makhatana su report tawri amaromdana Manipur nungsiba nate miyambo apangwa sibane Manipur gi ngamkhai gi sarukta India amade Myanmar ga border pillar gi matangna sayenaba kya thokdibasi India lengakna loishinge haidabadi mikupta loishinba yaba thabangni sayenaba si Manipur lengakna waroishin purakpa ngamba nate maram sina India government athuba matamda ngamkhai gi lairiba sayenaba si waroishin purakna bohotnagadabani haina United Front Manipur UFM gi chairman Sapam Samungong na phongdokre ngasi political party asina Manipur press kapta pangthokiba pawgi mifam amada makna hai border pillar 81 gi matangda lisang sina satharakliba sayenabasing India gi atopa gate thokpa oiramnabadi mikupta loishingani sayenabasi loishinanaba honabada Manipur gi lairiba MLA humfu amadi MP ahumna thawdang laugadabani ngasi state asida lairiba issue mayam si lairiba miyam gi mihut sing asina loishinba matam sana honabide miyam gi mihut makhoina onsinduna Manipur nungsiba saduna miyamda apangba siri election mai paktuna miyam gi mihut oiriba sing asi lambi semba thong semba AC gi sakwa thaurangi thabak tawba adu khaknate masigi mathakta state ki oina lairiba issue kya si center ga tanaduna policy program kya puthoktuna lushina na ba hotna ba haibisina makhoi gi maru oiba thabangni isa gi lam gi boundary fawba ngak pangamdringai sakhotpagi khongthang thangani haibisidi oithoktabani loinana hauzik Myanmar gi pak chawbisi square kilometer Lak taruka lising humdraga taruka sangwago humdraga manga oiri matam kharagi matungdadi laiba asigi pak chawba hengalakrabani maramdi hauzik border fencing tawribasi India gi saruktani laiba anisigi marakta no man land international gi border gi sabsab joint survey tawramlabadi border pillar 81 gi sayenabasi tholamdabasu yai state ki oina issue kya si khana nainabagi damak BJP lenga sina all political party gi oiba mifam ama athubada kauna ba sem sabiu haina maknasu phongdokhi haina su pau sina pali tendang na to pasi phong madana mu asumna phongli Manipur da BJP na sauna mai pakani airport khakta da oklam gani khalubani adubu mafam khudingda harau taramna okpi ramana BJP na sauna mai pakani habisi mayek sengle JP na da kumza English ngani ga kungani thoigi February thada pangthoklaba yai haina panariba taragani thoi suba Manipur Legislative Assembly gi mikhal gi mangoinana BJP gi national president Jagat Prakash Nada
नुमित निनी की खोंगचत ngasi Imphal thunglare BJP National President JP Nadda ngasi nungthil Imphal gi Bir Tikendrajit International Airport hek thunglabaga Chief Minister N Biren BJP Manipur Pradesh ki President A Sada Works Minister TS Bishorjit Jaun MLA Singh BJP Manipur Pradesh ki Lusing Singh yauna BJP gi Yakata Singh na taramna okhi Airport gi thorak laba matung nambol AC gi manung sanba utlogi side ground na pangthokpa public meeting amada saruk yaduna BJP gi board khomki mifam aduna wangang laduna JP na dana haki laklibe assembly mikhalasida BJP na sauna mai paklagani ngasi ehakna lakpa matamna supnagi airport ta taramna oglamgani haina khalubani adubo lambi surok mafam khudingda masing yamlaba miyamna harau tiyamna okpirambasina lakadoriba Manipur gi assembly mikhalda BJP na sauna mai pakani haibigi mayek sengna takle maangna makhatana haiki ing tapalamda mama ohengi hairabadi mafam matam sana asuma decision lawba matautai haukiba mikhalda lamda masigi miyamna lawkiba decision aduna ngasidi Manipur asi ing tapalamda mama oiraklibani Mamang dalai ramba lenga ki matam dadi state asi asuki matik stable oiramde Manipur gi mafam kya da ban blockade strike na singba kya tauduna sakhot pa purak pa ngamlam khide nong mada tangai fadana sangba polam sing phaw ning thina phangkhide maram aduna mafam asigi lusingba singa sina lairiba politician singna makhut punsinduna politics tawraga masagi kanana ba thiduna lainaki corruption criminalization amadi phaba punbagi thabak sathaduna lairami mi ama phaba matamda politician singda thadoknana ba haijarami sakhotpagi thabak amat mapung fana pakhetpa ngamlamde haba pawmusu report tawri Lushila poina mem state si wangbra thokpa paw khraga tentakna mem na thamjaramge hanbada Ebola gi no case Congo da thengna kre haba report ama tawri Democratic Republic of Congo gi city Beni gi nongpok thangbu mafamda Ebola gi anoba case ama thengnare haina leba adugi health minister gi maikedi gi phongdorakli Beni city de sei ahum da ngai riban nupa masa ama Ebola gi anoba positive oiba thengnakhibani kumza English ngani ga taraga ni panagi English ngani ga kungi Ebola outbreak ta epicenter oikiba mafam adura sei ahum da ngai riban nupa masa adu positive oiraba matung yum sagaisa numita laikidabani haina ngarang athengbada Democratic Republic of Congo gi health minister John Jacques Mungani na thadorakpa sirol amana phongdorakli hauji ki oinadi laikhidraba nupa masa adu Ebola positive oikibadu mamangi outbreak aduga mari lainaba haibigi akupa marol adudi khangdri mamangi outbreak aduda Congo gi nongpok thangba mafam singna yamdrabada Ebola na maram oiduna miyoi lising ani ga sani hena sikibani haina su report tawri Atopa paw manamo sub inspector sahunga marfuga talet police academy exam da fail oiri haba paw mus report tawri handak Bihar gi tuan ba district singda probation da deploy to kiba sub inspector sahunga marfuga mapan police academy exam da fail oiri masida natana director gi evaluation da su sub inspector tara 0 mark fangle haidi Official amagi matung ina kumza English ngani ga taraga nipan base ki sub inspector lising amaga songa marfuga mathoi August kunga tarukta police training center Rajgari degi pass toki passing out pereta Chief Minister Nitish Kumar na chief guest oiki makhoi tuan ba district singda trainee sub inspector sing oina deploy toki adumenama police academy Rajagir sub inspector sahunga marfuga tareta certificate pikide police training center Rajagir gi director general Brugu Srinivasana phongdorakpada examination da fail oiraba sub inspector sing supplementary examination anida thanabagi khudongchaba pigini supplementary examination sing asida fail oiba sub inspector sing thabak tatlagani police academy edugi training pass tobigi criteria matung ina candidate amana subject punamakta mark sada yankai phangba mathoktai internal subject sing written gi mark lising amaga songa practical physical gi mark satret amasum director evaluation gi mark sam yauna training gi apunba mark lising ani ga sahumni hauzik training sub inspector sing adu test asigi tuan ba district singda probation da deploy tawribani haina supali Loshilakpoina top report amana Lakhimpur Kheri violence case Asis Mishra na police the statement pikre haba pawma latest oina abdelai
पुलिस ने अनिसुब नोटिस थाखरब मतुंगदा लखीमपुर खेरीदा लौमी सिंबु गरी न तखिबगी थौदोक्ते एक्यूज अम ओरिबा यूनियन मिनिस्टर अजय मिश्रा तेनीगी मसानुपा आशीष मिश्रा थांगजा नुमिता पुलिस ता लाक्तुना माकी स्टेटमेंट रिकॉर्ड तहनख्रे हारि एक्यूज आशीष मिश्रा बु इंट्रोगेशन चथरिबा लखीमपुर खेरीदा लेबा क्राइम ब्रांच ऑफिस माकी सपोर्टर क्यासु लाकी माकना लाकपदा माकी उकिल अवादे सिंहा अमदी सदरगी एमएलए जोगेश बर्मसु लोइनरखि आशीष मिश्रा बु इंट्रोगेशन चथरिबा मफम अदुदा अमसुम अकोइबदा सिक्योरिटी सेक्शन थौरंग लखतखि पॉइंट खुदिमक्ता बैरिकेड सिंह सेमगतखि माकी इंट्रोगेशन अदुगा मरी लैनना इंटरनेट सर्विसिंग सस्पेंड तौखि ममांग इराय नुमित लाकनबा आशीष मिश्रा नोटिस थाबदा महना लाखिदबगा लोइनना पुलिसना थाखिबा अनिसुब नोटिस तमहा थांगजा नुमित लाकलगा स्टेटमेंट पिनबा खंगनखिबनि अकोनबगी नोटिस असिदा पुलिसना आशीष मिश्रा बु करिगुंबा माक लाक्तुना स्टेटमेंट पिदबा तारबदि तंगाई फदना माकी मयुक्ता लीगल एक्शन लखलगनी हाइनसु वार्निंग तौखि स्टेट गवर्नमेंट सुप्रीम कोर्ट थांगजा नुमित मिश्रा पुलिस स्टेटमेंट पीरगनी हाइना खंगनखिबा मतुंगना पुलिसना अनिसुब नोटिस अदु इशू तौखिबनि सैरक्सिदा पंजाब कांग्रेस की चीफ नवजोत सिंह सिंधु लखीमपुर खेरी की नेगासन एरिया लेखिद्रबा जर्नलिस्ट रमन काश्यप की युमदा हंगर स्ट्राइक चथखरे माकना लखीमपुर की थौदो मरी लेना आशीष मिश्रा फानब थौदांग लखी सिंधुना महाक मिनिस्टर की मसानुपादु फाद्रिब मखै हंगर स्ट्राइक लेपलोय हाइना पॉमिसिंग फोंदोखी सैरक्सिदा यूनियन मिनिस्टर ऑफ स्टेट अजय मिश्रा माकी मसानुपा आशीषपु फाननब डिमांड तौरदुना लेबा असिगी लौमीसिंगी अम्ब्रेला बुदी अमा ओइरिबा सबयू किशन मोर्चा SKM ना अक्टोबर 19 रेल रोको कौख्रे है पाउसना मखा ताना फोंदोरगदि दुगा हौजिक ओइनदि पाउस मतांग असै लुसिनजरगे पाथोक्सैब सोइकिब लानकिब यावर्स म्याम ngakpigani matam matam gi maroi bi पाउसिंग म्याम द लेफ्टन अपडेट पिजरके हैना चैनल सिगी मेकेरी की थमजरी एंड थैंक यू।